ngasi nungthil Union Minister Tourism Culture Donor G Kishan Reddy na athoiba mitunglen ane saruk yaduna hangdokre Sangai Festival 2022 ge main venue oriba Sangai Ethnic Park ngasi haunubi matungina Manipur gi Chief Minister N Biren na Hangdokhre Thoramadu the Forest and Environment Minister T.H. Bishwajit, PWD Yas Minister Govindas Konthojam, Textiles, Commerce and Industries Minister Nemsa Kivgen, Horticulture and Soil Conservation, Tribal Affairs and Hills Minister Letpau Hawkif, CAF and PDG Minister El Susindro, Water Resources Minister Awangbog Niwai, Animal Husbandry, Veterinary and Transport Minister Kasim Vashum, MP Rajya Sabha Laisham Basana Jauva Amade, Tourism Corporation Manipur Ge, Chairman Suoriba Langtawal Ashigi MLA Karam Shyam, Venue Hosu Oriba Thanga Asigi MLA Dongbram Robindro, Moirang Asigi MLA Santi, Yauna Atay MLA Singh, Tourism Department Ki Director W. Ivohol Amade, Lenga Ki Makok Thongba, Official Kayana Sarugyake, Thoromaduga Mari Lenana, Chief Minister N Biren na Hangdokhre Sangai Ethnic Park Asibo, Mapong Fana Sem Sabada, Mapamasige, Miyambi Corporation, Sangai Ethnic Park Asibo, Ayuk Nungtil Numidang Kaidana, Sem Sariba Miyoshin, Concern MLA Shingamade, Security Personnel Singi, Azoba Taudangado, Tagat Pagaloinana, Ikai Kumnai. Festival of One Nest Haiba Wakalonda, Pangthoka Sangai Festival 2022 ase, Yamna Historic Oiba, event Amane. Hana atay mafam singda pangthoktuna laklabasu handakti Sangai na sagonaba mafamda pangthokpa asina festival asigi magun hengat lagane ngasi Sangai Ethnic Park asi Assam Ethnic Park natte aikoi amatani haibagi mayak laraba khudamne sense of belongingness haiba ase kumai asigi pandamne Furuf kayana mata oina harau tayamna kumai asida saruk yariba asina kumai asigi laijengne Amaromda Chahi asigi August thadagi park asi semba saba hokibani adubo matam khara amuk nong sukibana telaba matam tha ani ahumgi matam asida park asi loishinba ngamgani haibase thajabagi wangmada leirambani adubo loisindaba yade haiba wakhalonna mangda thamlaga hotnakibana ngasi ashi aikoina mafam asida Sangai Festival asi pangthokpa ngambane Tabak ama tawbada tabak adugi outcome mayak sengna fangnaba khonaba haibase paliba lengak asigi wakhalone tabak pangtawda tawsanbagi wakhalon leite haina Chief Minister na makata ke yum macha hat singi mamang da lepaga na moina hara belongingness sense of belongingness ai khoi se masigi lebak sigi state sigi part amani ko ga haibagi makoi da sida lehoriba mayam sina magi trup tu torkanda jagoi saraga lai foramaga mad khalauri bo wakhaldo that is the mission of the state government adugi potu tana badu ne koi state government honors paisa talaga phange but nungsinaba trust sena laiba phangoi trust karai dagi lai confidence building kramaina tawbodai self respect equality